Hello ma'am, ngasisu RR Prajene amna nungairaba film gi explanation ama puduna lagle hairiba film adugi mamingdi Scarecrow. Film asi 2013 da puthokkiba action amadi thriller da based toba movie amani. Film asigi panbiaba rating kara pallabadi IMDb rating da 10 gi manungda 4.1, Prime Video da 10 gi manungda 4.1 aduga Rotten Tomatoes da 11% gi fresh rating phangi. Aduga film asigi maru oiba saktam langliba amadi langliba singi maming khara pallabadi Kristen gi saktam da Lacey Chabert, Maria gi saktam da Nicole Munoz, Beth gi saktam da Brittany Wilson, Aaron gi saktam da Robin Dune, Eddie gi saktam da Carlo Marx. Hariba makhoi sing asina film asigi maru oiba mapung oiba role lauduna kumli. Film asigi samlakpu wari khara hairabadi naha oriba satra taruk khakna Jujaki chawraba farm amada lakhi. Makhoina farm aduda lakpa matamda sarugi mitam ama thenakhi. Sarugi mitam adu thengnaraba matungda makhoigi punsida kari thoki haiba adudi film asi yengaga oina khangminarasi. Aduga film asigi ahubu chinda couple amakak ahangba labukta leiba adu aikoina uba phangi. Makhoi anina mafam asida lakliba asisu makhoigi mafam asida lakadaba marup kharada prank tawnabagidamakta lakpa oirami. Makhoi anina su khangami makhoigi marupsing aduna mafam asida yaruklaba matungda Scarecrow adugi manakta soidanamaki lakani haiba asini. Matang asida gyan tanaba karigumba amta haijaramge. Scarecrow haibadi charuna saba labukta yungba mitam adubuni. Hainingagi matamdagisu Scarecrow asigi maramda akiba wari kaya ama lei haiduna su थाजनरिबनी मदुदी जरूना साबा मितम असिना हिंकलक्तुना मियोय कया अमा हातखिबगी वरी कया अमासु लेरिबनी अदुबु मियोय सिंगदि मसी वरीनि हाइना खलमी मरम असिना मखोय सिंग अदुना मसीग वरी असिगी मतांगदा करीमता थाजरमदे हौजिक मफम असिदा लाक्लिबा कपल मतै मनाव अनि असिना अखोयना हेक येंगबदा अकीबगी मसक ओइबा मार्क्स कया अमासु पोरोअमी मखोयना तौरिबसि प्लान अमनी हाइबदी मखोयगी मरुप सिंग अदुना मफम असिदा लाक्लबा मतुंगदा मखोयना किहनगदोरिबनी हौजिक मखोय अनिना लबुक अदुदा अदुम लाक्पा मतमदा लबुक की मयाय अदुदा Scarecrow अदु युंगदुना लैबा अदु मखोय अनिना उरमी मसिदसु नतना लबुक असिगी मनाक्ता यामना चावरबा संग अमसु लेरमी मदुदगी कपल मतै मनाव अनि अदु लबुक अदुगी मनाक्ता लैबा संग अदुदा चंखिरमी मखोय अनिना तौरिबा असि संग असिगी मनुंगदा चंगगा संग असिगी मथक थंगबा जगादा मखोय अनिना लैरगा मखोयगी मरुपसिंग अदु खंगनलगा किहनगे हाइदुना तौरिबनी अदुदगिदि मखोयगी कपल मतै मनाव अनि अदु संग असिगी मथकता काखतनबगिदमक्ता मफम असिदा लैरंबा अरीबा कैराक अमा पुथादुना काखलामी अदुबु कैराक अदु यामना मनबना मरम ओइरगा मखोयना कारिबा कैराक अदु तेक्लामी हौजिक्ति मखोय अनि अदु लैमाय अदुदा तादुना लेरमी मखोयना तारकपा मतम अदुदा थंग असिगी उगी फ्लोर अदु तेकपदा उ मसेट अदुना नुपी अदुगी मखोंगदा यातपदगी नुपी अदुगी मखोंग अदु यामना थीना सोअमी असोकपा जगा अदुदगी इ थोरकलिबा अदु इसिंग चेनबगुमना थोरअमी इ मयाम असि उबा मतमदा नुपी अदुदी यामना पाखलमी तंजा असिदा थोरकलिबा इ मयाम अदु फ्लोर अदुगी उ अदुना लोइना थक्चनखिरमी मसी उबा मतमदा अमुक हेना मसा अदु अंगकपा फावखिरमी मरम असिना नुपी अदु मफम असिदा यामना कन्ना लाउरअमी तंजा असिदा नुपा अदुगी मनाक्ता यामना किनिंगागी मसंगमोंग ओइरबा उगी खुद अमा थोरक्तुना नुपा असिगी मंगकसम असि लैथत्तुना मफम असिदा हातोखिरमी मसिगी मतुंगदा थोरक्लिबा उगी क्रेसर असिना नुपी अदुसु मफम असिदा अदमुक हातोखिरमी मतंग असिदगी अखोयना खंगबा ngami मदुदी ngasai film asigi horupa matamda takiba yamna kiningai oiraba sarugi mitam asigi wari adu asengmani haibani mamangi matamdadi makhoina hojik changuriba yum asida nupa amana sarugi mitam asigi thawai asibu yum asida phajanduda thamamba oirami adubu hojikti misak adu leitrabana sarugi mitam asi maning makha tamna hingduna lerakpa oirami matam kharagi matungda miyoi group kharasu hojik hairiba mafam asida koiba laknabagidamakta sem sarami मरमदी हौजिक से Scarecrow की फेस्टिवल लैबननी मरमसिना मखोय सिंग अदुना लबुक की माइके अदुदा चत्तुना मखोय सेलिब्रेट तौनबगिनी अदुबु मखोयना लबुक अदुदा चत्रिंगाई ममांगदा लबुक अदुदी हाना ममांगदगी योनथोखरब ओइरमी मरमसिना Scarecrow की फेस्टिवल असि मखोय की सिटी असिदा तौगदब ओइरमी अदुदा मखोय की पार्टी अदुना Scarecrow अदुबु लबुक अदुदगी मखोय की सिटी असिदा पोरकनबगी प्लान तौरमी मतंग असिदा छात्री अमना मखोय की ओजा प्रोफेसर अदुदा असुमना हंगामी ओजा आइना ताबा मतमदा जरुगी मितम अदुना मी कया अमा हाटले हाइदुना सुताई मसिदा मखोयगी ओजा अदुना असुमना हाइराअमी मदु पुनमक थाजरुनु मदु वरी ngaktani कानादे लाओ नखोयगी थबक अदु तौथौ लाओ सोमदना कलमरोमदसु एरन कौबा नुपी अमगा माकी मरुप अमगसु लाअमी मखोयना हौजिक लाक्लिबा असि लबुक अदुगी माइकै रोमदनी मखोय सिंग असिगी मरक्ता क्रिस्टियन कौबा नुपी अमना माकी मरुप एडी कौबा नुपा अमसु पुदुना लाई
ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯂꯧꯕꯨꯛ ꯃꯥꯏꯀꯩ ꯑꯗꯨꯗ ꯃꯈꯣꯏ 5-6 ꯂꯥꯛꯑꯝꯃꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯁꯥꯇ꯭ꯔ ꯉꯥꯛꯇꯅꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯤꯑꯣꯏ 2 ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ ꯃꯈꯣꯏ 2 ꯑꯗꯨꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯕ ꯑꯦꯔꯟ ꯀꯧꯕ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯄꯒꯤ ꯃꯈꯣꯟ ꯑꯗꯨ ꯇꯥꯔꯛꯑꯝꯃꯤ ꯃꯁꯤꯗ ꯃꯈꯣꯏꯒꯤ ꯕꯁ ꯑꯗꯨꯗ ꯇꯣꯡꯕ ꯃꯔꯨꯞꯁꯤꯡ ꯑꯗꯨꯅ ꯆꯦꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯁ꯭ꯀꯦꯔꯀ꯭ꯔꯣ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯆꯔꯨꯒꯤ ꯃꯤꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥ ꯑꯃ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨ ꯊꯧꯔꯤꯅ ꯀꯤꯁꯟꯗꯨꯅ ꯄꯨꯜꯂꯒ ꯂꯩꯔꯝꯕ ꯑꯗꯨ ꯃꯈꯣꯏꯅ ꯎꯔꯝꯃꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯗ ꯄ꯭ꯔꯦꯡ ꯇꯧꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯄ꯭ꯔꯦꯡ ꯑꯗꯨ ꯃꯥꯏ ꯄꯥꯛꯑꯝꯗꯦ ꯇꯟꯖꯥ ꯑꯁꯤꯗ ꯄ꯭ꯔꯦꯡ ꯇꯧꯕ ꯀꯨꯝꯈꯤꯕ ꯃꯈꯣꯏꯒꯤ ꯃꯔꯨꯞ 2 ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯥꯡꯈꯤꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯦꯔꯟꯅ ꯆꯔꯨꯒꯤ ꯃꯤꯇꯝ ꯑꯁꯤꯗ ꯀꯤꯁꯜꯂꯤꯕ ꯃꯈꯣꯏꯒꯤ ꯃꯔꯨꯞ ꯑꯗꯨꯒꯤ ꯊꯧꯔꯤ ꯑꯗꯨ ꯂꯧꯊꯣꯛꯄꯤꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯕꯦꯠ ꯀꯧꯕꯤ ꯁꯥꯇ꯭ꯔꯤ ꯅꯨꯄꯤ ꯑꯃ ꯆꯨꯖꯥꯛ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯆꯤꯡꯁꯤꯟꯈꯤꯔꯝꯃꯤ ꯑꯦꯔꯟꯁꯨ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯕꯦꯠ ꯑꯗꯨ ꯀꯟꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩ ꯑꯗꯨꯗ ꯇꯥꯟꯅꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯑꯣꯖꯥ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯅ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯆꯤ ꯀꯅꯥꯝꯇ ꯂꯦꯡꯉꯝꯒꯅꯨ ꯍꯥꯏꯔꯒ ꯃꯍꯥꯛ ꯂꯧꯕꯨꯛ ꯃꯥꯏꯀꯩ ꯑꯗꯨꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯑꯣꯖꯥꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯅꯤꯡꯊꯤꯖꯅ ꯇꯥꯔꯝꯗꯦ ꯁꯣꯝꯗꯅ ꯈ꯭ꯔꯤꯁꯇꯤꯌꯟꯅ ꯕꯦꯠ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯅꯗꯨꯅ ꯃꯥꯅ ꯀꯟꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯃꯈꯣꯡ ꯑꯗꯨꯗꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯃꯨꯛ ꯆꯤꯡꯉꯛꯑꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯑꯦꯔꯟꯅꯁꯨ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯃꯈꯨꯠ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯄꯥꯏꯗꯨꯅ ꯌꯥꯜꯂꯒ ꯂꯩꯍꯧꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯄꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯀꯜꯍꯧꯔꯝꯃꯤ ꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯌꯥꯝꯅ ꯋꯥꯅ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯂꯧꯕꯨꯛ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝꯗ ꯆꯔꯨꯒꯤ ꯃꯤꯇꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯌꯧꯔꯛꯑꯝꯃꯤ ꯍꯧꯖꯤꯛ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯀꯦꯜꯕꯤꯜ ꯀꯧꯕ ꯃꯤꯁꯛ ꯑꯃꯗꯤ ꯋꯥꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯑꯁꯨꯝ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯀꯦꯜꯕꯤꯜ ꯑꯗꯨ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯃꯈꯣꯏꯅ ꯊꯦꯡꯅꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯅ ꯀꯦꯜꯕꯤꯜ ꯑꯗꯨ ꯃꯔꯦꯡꯕꯥꯟꯗ ꯊꯥꯡꯒꯠꯇꯨꯅ ꯆꯨꯖꯥꯛ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯄꯨꯊꯣꯔꯛꯑꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯂꯧꯕꯨꯛ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯁꯪ ꯑꯗꯨ ꯇꯝꯅ ꯂꯥꯛꯑꯝꯃꯤ ꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯑꯝꯃꯤ ꯑꯗꯨꯒ ꯁꯪ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯃꯈꯣꯏꯅ ꯂꯣꯟꯁꯤꯜꯂꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯁꯪ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯕꯅꯤꯅ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯑꯁꯤ ꯈꯔꯗꯤ ꯁꯦꯞ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯈꯜꯂꯤꯕ ꯑꯗꯨꯒ ꯑꯣꯟꯅ ꯇꯩꯅꯕꯗ ꯊꯣꯡ ꯑꯁꯤꯒꯤ ꯅꯥꯀꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯣꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯀꯟꯅ ꯊꯤꯜꯂꯛꯑꯝꯃꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯅ ꯀꯥ ꯑꯁꯤꯒꯤ ꯊꯣꯡ ꯊꯣꯡꯅꯥꯎꯁꯤꯡ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛꯅ ꯌꯥꯝꯅ ꯀꯟꯅ ꯉꯥꯛꯁꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯐꯅꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯕ ꯇꯥꯔꯕꯁꯨ ꯀꯥ ꯑꯁꯤꯒꯤ ꯊꯣꯡꯅꯥꯎ ꯑꯁꯤ ꯃꯤꯁꯛ ꯑꯗꯨꯅ ꯊꯨꯒꯥꯏꯗꯨꯅ ꯅꯨꯄꯥ ꯑꯃꯒꯤ ꯃꯉꯛꯁꯝ ꯀꯛꯊꯠꯇꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯂꯪꯁꯤꯜꯂꯛꯑꯝꯃꯤ ꯅꯨꯄꯥ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯥꯠꯇꯣꯛꯄꯁꯨ ꯃꯥꯜꯂꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯁꯤꯅ ꯁꯤꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯌꯥꯝꯅ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯉꯛꯁꯝ ꯑꯁꯤ ꯊꯥꯡꯅ ꯂꯦꯟꯊꯠꯇꯨꯅ ꯊꯣꯡꯅꯥꯎ ꯑꯁꯤꯗ ꯌꯥꯟꯁꯤꯜꯂꯛꯂꯤꯕꯅꯤ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯃꯌꯥꯝ ꯑꯁꯤꯗꯤ ꯑꯁꯤꯕ ꯅꯨꯄꯥ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯀꯤꯕ ꯐꯥꯎꯈꯤꯔꯝꯃꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯀꯦ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯗꯤ ꯀꯥ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯁꯛꯈꯪꯗꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯤꯡꯗꯨꯅ ꯄꯨꯔꯒ ꯆꯠꯈꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯀꯔꯤ ꯇꯧꯗꯨꯅꯣ ꯍꯥꯏꯕ ꯈꯪꯗꯕ ꯃꯈꯩ ꯌꯥꯝꯅ ꯀꯤꯗꯨꯅ ꯂꯩꯅꯔꯝꯃꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯥ ꯑꯁꯤꯒꯤ ꯀꯥꯏꯔꯤꯕ ꯊꯣꯡ ꯊꯣꯡꯅꯥꯎꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯎꯄꯥꯛꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯆꯨꯄꯤ ꯊꯥꯖꯤꯟꯗꯨꯅ ꯊꯣꯡꯅꯥꯎꯁꯤꯡ ꯑꯗꯨ ꯃꯦꯟꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯈ꯭ꯔꯤꯁꯇꯤꯌꯟ ꯀꯧꯕ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯌꯥꯎꯕ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯐꯣꯟ ꯑꯗꯨꯒꯤ ꯁꯤꯒꯅꯦꯜ ꯑꯃꯠꯇ ꯀꯥꯔꯝꯗꯦ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯕ ꯀꯦꯜꯕꯤꯜ ꯀꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯂꯩꯕꯗ ꯁꯦꯞ ꯑꯣꯏꯒꯗꯕ ꯖꯒꯥ ꯊꯤꯔꯝꯃꯤ ꯀꯦꯜꯕꯤꯟꯅ ꯑꯁꯨꯝ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯀꯥ ꯑꯃꯗ ꯅꯣꯡꯃꯩ ꯑꯃꯒ ꯅꯣꯡꯃꯩ ꯃꯔꯨ ꯈꯔꯒ ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯦꯔꯣꯁꯤꯟ ꯈꯔꯒ ꯂꯩꯕ ꯑꯗꯨ ꯃꯍꯥꯛꯅ ꯊꯦꯡꯅꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯁꯤꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯔꯒ ꯃꯈꯣꯏꯒꯤ ꯃꯁꯥ ꯑꯗꯨ ꯈꯔꯗꯤ ꯁꯦꯞ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯁꯣꯝꯗꯅ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯁꯥꯗ ꯂꯥꯡꯇꯛꯅꯕ ꯑꯃ ꯄꯣꯛꯑꯝꯃꯤ ꯃꯗꯨꯗꯤ ꯀꯥ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯑꯁꯦ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯑꯝꯃꯤ ꯀꯥ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯑꯁꯤ ꯁ꯭ꯀꯦꯔꯀ꯭ꯔꯣ ꯑꯗꯨꯅꯤ ꯃꯔꯝꯗꯤ ꯆꯔꯨꯅ ꯁꯥꯕ ꯃꯤꯇꯝ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯑꯀꯤꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯀꯅꯥꯅ ꯈꯪꯅꯤ ꯃꯃꯥꯡꯗꯒꯤ ꯍꯥꯟꯅ ꯍꯥꯏꯅꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯑꯆꯨꯝꯕ ꯑꯣꯏꯔꯝꯕꯁꯨ ꯃꯁꯤꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯕ ꯑꯦꯔꯟ ꯀꯧꯕ ꯃꯤꯁꯛ ꯑꯗꯨꯅ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯊꯥꯖꯕ ꯌꯥꯕ ꯋꯥꯐꯝ ꯅꯠꯇꯦ ꯃꯗꯨ ꯑꯣꯏꯇ ꯄꯥꯠꯇ ꯉꯥꯛꯇꯅꯤ ꯍꯥꯏꯔꯛꯑꯝꯃꯤ ꯍꯧꯖꯤꯛ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯤꯕ ꯑꯃꯗꯤ ꯍꯥꯠꯂꯤꯕꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯁꯤꯒꯤ ꯂꯝꯂꯛꯀꯤ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯁꯥꯁꯤꯡꯅ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯕꯨ ꯕꯦꯠ ꯑꯃꯗꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯑꯀꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯁꯤꯡ ꯑꯗꯨ ꯀꯦꯜꯕꯤꯜ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯗ ꯂꯣꯏꯅ ꯇꯝꯃꯝꯃꯤ ꯀꯦꯜꯕꯤꯜꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯐꯝ ꯑꯁꯤꯒꯤ ꯑꯀꯤꯕ ꯃꯑꯣꯡ ꯑꯗꯨꯒꯤ ꯃꯁꯛ ꯃꯑꯣꯡꯁꯤꯡ ꯑꯗꯨ ꯕꯣꯏ ꯑꯃꯗ ꯄꯦꯟꯁꯤꯜꯅ ꯁ꯭ꯀꯦꯆ ꯇꯧꯗꯨꯅ ꯌꯦꯛꯂꯛꯑꯝꯃꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯑꯌꯦꯛꯄ ꯂꯥꯏ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯁꯥ ꯑꯗꯨꯗ ꯍꯦꯟꯅ ꯀꯤꯕ ꯐꯥꯎꯈꯤꯔꯝꯃꯤ ꯃꯔꯝꯗꯤ ꯄꯤꯛꯆꯔ ꯑꯗꯨ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯁ꯭ꯀꯦꯔꯀ꯭ꯔꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ ꯍꯥꯏꯕꯗꯤ ꯆꯔꯨꯅ ꯁꯥꯕ ꯃꯤꯇꯝ ꯑꯗꯨꯒꯤ ꯃꯁꯛ ꯃꯑꯣꯡ ꯑꯗꯨꯒ ꯃꯥꯟꯅꯔꯝꯃꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯁꯛ ꯑꯗꯨ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯕꯨꯠ ꯑꯃꯒꯤ ꯃꯁꯛ ꯃꯑꯣꯡꯁꯨ ꯃꯥꯜꯂꯤ
ꯍꯧꯖꯤꯛꯇꯤ ꯑꯌꯦꯛꯄ ꯂꯥꯏ ꯑꯗꯨ ꯌꯦꯡꯉꯨꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤꯕ ꯕꯦꯠ ꯍꯥꯏꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯥ ꯑꯗꯨ ꯀꯩꯅꯣꯝꯃ ꯇꯧꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅꯁꯨ ꯈꯜꯂꯝꯃꯤ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯀꯤꯔꯕ ꯑꯁꯤꯅꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯒꯗꯧꯔꯤꯕꯅꯣ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯗꯤ ꯍꯥꯏꯔꯤꯕ ꯁ꯭ꯀꯦꯔꯀ꯭ꯔꯣ ꯑꯁꯤꯒꯤ ꯄꯋꯥꯔ ꯑꯁꯤ ꯑꯃꯨꯛꯀ ꯍꯦꯟꯅꯁꯨ ꯍꯦꯟꯒꯠꯂꯛꯀꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯒꯤ ꯕꯦꯠꯅ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯒꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯈꯣꯏꯅ ꯄꯨꯔꯛꯈꯤꯕ ꯕꯁ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯄ ꯇꯥꯔꯝꯃꯤ ꯑꯗꯨꯕꯨ ꯕꯁ ꯑꯗꯨ ꯊꯧꯅꯕ ꯁꯣ ꯑꯗꯨꯗꯤ ꯉꯁꯥꯏ ꯊꯣꯡꯅꯥꯎꯗ ꯂꯥꯟꯁꯤꯜꯂꯛꯈꯤꯕ ꯑꯁꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯍꯛꯆꯥꯡꯗ ꯌꯥꯎꯈꯤꯔꯝꯃꯤ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯀꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯕ ꯑꯦꯗꯤ ꯀꯧꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯐꯝ ꯑꯁꯤꯗ ꯒꯥꯔꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯧꯕꯁꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯌꯥꯎꯕ ꯑꯦꯔꯟ ꯀꯧꯕ ꯃꯤꯁꯛ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯇ꯭ꯔꯛ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯇ꯭ꯔꯛ ꯑꯗꯨ ꯃꯍꯥꯛꯅ ꯁ꯭ꯇꯥꯔꯠ ꯁꯣꯏꯗꯅꯃꯛꯀꯤ ꯍꯧꯍꯟꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯑꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯑꯔꯣꯏꯕ ꯑꯁꯥ ꯍꯥꯏꯕꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯇ꯭ꯔꯛ ꯑꯁꯤ ꯁ꯭ꯇꯥꯔꯠ ꯍꯧꯍꯟꯗꯨꯅ ꯄꯨꯈꯤꯕ ꯍꯥꯏꯕ ꯑꯁꯤꯅꯤ ꯑꯦꯔꯟꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯗ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯇ꯭ꯔꯛ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯍꯧꯍꯟꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯅꯈꯣꯏ ꯃꯌꯥꯝꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯉꯛꯎ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯂꯨꯔꯤꯕꯗꯤ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯍꯦꯛ ꯊꯣꯛꯂꯨꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯁꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯕꯦꯠ ꯀꯧꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯒꯟꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯇꯤ ꯃꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯑꯗꯨ ꯌꯥꯅꯤꯡꯉꯝꯗꯦ ꯃꯗꯨꯗꯒꯤ ꯕꯦꯠꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯂꯩꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯀꯞꯇꯨꯅ ꯍꯥꯏꯔꯝꯃꯤ ꯑꯩꯗꯤ ꯅꯍꯥꯛꯅ ꯇ꯭ꯔꯛ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯃꯇꯝꯗ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯑꯩ ꯅꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯌꯥꯍꯧꯖꯒꯦ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯄ꯭ꯂꯥꯟ ꯑꯗꯨ ꯁꯤꯟꯅꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯕꯦꯠꯅ ꯀꯦꯜꯕꯤꯜꯗ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯤ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯅꯍꯥꯛꯅ ꯆꯥꯟꯕꯤꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯕꯤꯌꯨꯗꯅ ꯕꯦꯠꯀꯤ ꯑꯁꯤꯒꯨꯝꯂꯕ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯀꯦꯜꯕꯤꯜ ꯑꯗꯨ ꯊꯣꯡꯅꯥꯎ ꯑꯁꯤꯗ ꯂꯩꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯂꯥꯏꯐꯀꯤ ꯀꯔꯤꯝꯇ ꯈꯟꯗꯕꯤꯗ ꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯄꯥꯟꯗ ꯂꯩꯕ ꯇ꯭ꯔꯛ ꯑꯗꯨ ꯃꯍꯥꯛꯅ ꯐꯪꯈꯤꯔꯝꯃꯤ ꯇ꯭ꯔꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛ ꯀꯥꯈꯠꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯀꯦꯜꯕꯤꯜꯅ ꯇ꯭ꯔꯛ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯇ꯭ꯔꯛ ꯑꯗꯨꯗꯤ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯌꯥꯔꯝꯗꯦ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯛꯅ ꯇꯣꯡꯂꯤꯕ ꯇ꯭ꯔꯛ ꯑꯁꯤꯒꯤ ꯅꯥꯀꯟꯒꯤ ꯊꯣꯡꯅꯥꯎ ꯑꯁꯤꯗ ꯁ꯭ꯀꯦꯔꯀ꯭ꯔꯣ ꯍꯥꯏꯔꯤꯕ ꯇꯝꯊꯤꯔꯕ ꯀ꯭ꯔꯦꯆꯔ ꯑꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯕ ꯑꯗꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯏ ꯀꯦꯜꯕꯤꯜꯗꯤ ꯁ꯭ꯀꯦꯔꯀ꯭ꯔꯣ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯀꯌꯥ ꯑꯃꯗꯤ ꯀꯦꯜꯕꯤꯜ ꯑꯁꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯊꯣꯔꯛꯑꯝꯃꯤ ꯃꯁꯤꯗ ꯑꯦꯗꯤꯅ ꯉꯁꯥꯏ ꯄꯥꯏꯔꯛꯈꯤꯕ ꯅꯣꯡꯃꯩ ꯑꯗꯨꯅ ꯁ꯭ꯀꯦꯔꯀ꯭ꯔꯣ ꯑꯁꯤꯗ ꯀꯥꯞꯁꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯅꯣꯡꯃꯩ ꯑꯗꯨ ꯀꯥꯞꯄ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯃꯅꯤꯡꯗ ꯍꯟꯗꯣꯛꯇꯨꯅ ꯄꯥꯏꯊꯣꯛꯑꯒ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯉꯁꯥꯏ ꯃꯈꯣꯏꯅ ꯄꯨꯔꯛꯈꯤꯕ ꯀꯦꯔꯣꯁꯤꯟ ꯑꯗꯨ ꯁ꯭ꯀꯦꯔꯀ꯭ꯔꯣ ꯑꯗꯨꯗ ꯍꯩꯖꯤꯜꯂꯒ ꯁ꯭ꯀꯦꯔꯀ꯭ꯔꯣ ꯑꯗꯨꯕꯨ ꯃꯩ ꯊꯥꯗꯣꯛꯑꯝꯃꯤ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯕ ꯇꯥꯔꯕꯁꯨ ꯁ꯭ꯀꯦꯔꯀ꯭ꯔꯣ ꯍꯥꯏꯔꯤꯕ ꯑꯁꯤꯗꯤ ꯀꯔꯤꯝꯇ ꯇꯧꯔꯝꯗꯦ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯒꯤ ꯑꯔꯣꯏꯕ ꯍꯣꯞ ꯑꯣꯏꯔꯤꯕ ꯇ꯭ꯔꯛ ꯑꯁꯤ ꯑꯣꯏꯅ ꯃꯩ ꯆꯥꯛꯇꯨꯅ ꯃꯥꯡꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯀꯦꯜꯕꯤꯜ ꯑꯗꯨ ꯁꯤꯔꯒ ꯇꯥꯔꯒ ꯂꯩꯍꯧꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯁ꯭ꯀꯦꯔꯀ꯭ꯔꯣ ꯍꯥꯏꯔꯤꯕ ꯀ꯭ꯔꯦꯆꯔ ꯑꯁꯤꯁꯨ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯑꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯑꯇꯣꯞꯄ ꯁꯪ ꯑꯃꯗ ꯑꯃꯨꯛ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯆꯪꯉꯛꯏꯕ ꯁꯪ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤꯅꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯍꯧꯕ ꯁꯤꯟꯗ ꯁ꯭ꯀꯦꯔꯀ꯭ꯔꯣ ꯑꯗꯨ ꯊꯣꯔꯛꯑꯒ ꯃꯤꯑꯣꯏ ꯑꯅꯤ ꯍꯥꯠꯈꯤꯕ ꯑꯗꯣ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯆꯪꯉꯛꯏꯕ ꯁꯪ ꯑꯗꯨꯒꯤ ꯐ꯭ꯂꯣꯔ ꯑꯗꯨ ꯌꯥꯝꯅ ꯆꯥꯎꯅ ꯀꯥꯏꯗꯨꯅꯁꯨ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯆꯪꯉꯛꯄ ꯃꯇꯝꯗ ꯁꯪ ꯑꯗꯨꯒꯤ ꯐ꯭ꯂꯣꯔꯒꯤ ꯎꯕꯥꯛ ꯑꯗꯨ ꯁꯣꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯦꯛꯑꯒ ꯃꯈꯣꯏ ꯃꯈꯥꯗ ꯇꯥꯁꯟꯈꯤꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯅ ꯃꯈꯥꯒꯤ ꯁꯔꯨꯛ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯅꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯅꯤ ꯂꯩꯔꯝꯕ ꯑꯗꯨ ꯃꯈꯣꯏꯅ ꯊꯦꯡꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯤꯁꯤ ꯑꯁꯤꯁꯨ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏꯒꯤ ꯃꯁꯛ ꯃꯑꯣꯡꯅꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯤꯅꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯍꯧꯔꯛꯄ ꯃꯇꯝꯗ ꯁ꯭ꯀꯦꯔꯀ꯭ꯔꯣ ꯑꯗꯨꯅ ꯍꯥꯠꯈꯤꯕ ꯑꯗꯣ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯃꯁꯥ ꯇꯪꯈꯥꯏ ꯑꯃ ꯌꯥꯎꯔꯝꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯁ꯭ꯀꯦꯔꯀ꯭ꯔꯣ ꯑꯗꯨꯅ ꯆꯥꯊꯣꯛꯈꯤꯕ ꯑꯣꯏꯔꯝꯃꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯀꯣꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇꯥꯁꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯑꯗꯨ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯁ꯭ꯀꯦꯔꯀ꯭ꯔꯣ ꯑꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯁꯣꯏꯗꯅꯃꯛꯀꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯒꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯁꯨꯝꯅꯁꯨ ꯈꯟꯅꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯀꯣꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯩꯕ ꯇꯥꯔꯕꯗꯤ ꯁ꯭ꯀꯦꯔꯀ꯭ꯔꯣ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯆꯥꯊꯣꯛꯈ꯭ꯔꯒꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯀꯣꯝ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯇꯕ ꯌꯥꯗꯦ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯅ ꯊꯧꯔꯤ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯊꯧꯔꯤ ꯑꯗꯨꯅ ꯎ ꯑꯃꯗ ꯌꯦꯠꯁꯜꯂꯝꯃꯤ ꯑꯗꯨꯒ ꯎ ꯑꯗꯨ ꯀꯣꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯪꯈꯠꯂꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯊꯧꯔꯤ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯀꯣꯝ ꯑꯗꯨꯗꯒꯤ ꯂꯣꯏꯅ ꯀꯥꯈꯠꯂꯛꯇꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯀꯦ ꯇꯧꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯁꯨ ꯂꯥꯛꯑꯝꯃꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅꯁꯨ ꯃꯐꯝ ꯑꯁꯤꯗ ꯃꯩ ꯆꯥꯛꯇꯨꯅ ꯂꯩꯔꯤꯕ ꯇ꯭ꯔꯛ ꯑꯁꯤ ꯎꯔꯝꯃꯤ ꯃꯗꯨꯗꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯂꯧꯕꯨꯛ ꯃꯥꯏꯀꯩ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤ ꯑꯔꯥꯞꯄꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯁꯥꯇ꯭ꯔ ꯒ꯭ꯔꯨꯞ ꯑꯗꯨꯅꯁꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃ ꯂꯥꯛꯇꯨꯅ ꯂꯩꯕ ꯑꯗꯨ ꯃꯈꯣꯏꯅ ꯎꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯁꯨ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯀꯌꯥ ꯄꯥꯏꯗꯨꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯊꯣꯔꯛꯑꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯆꯦꯟꯊꯣꯔꯛꯂꯤꯕ ꯑꯁꯤ ꯈꯔ ꯊꯦꯡꯈ꯭ꯔꯦ
maramdi tamthiraba Scarecrow adu police officer aduna lepliba leibak makha adudagi fawgalami police officer adudi asigumlaba angakpasi umba matamda maki masa aduda akiba kya fawrami madudagi officer aduna mahangna pairiba nongmai aduna Scarecrow adugi mamai aduda kapsalami adubu Scarecrow adudi karimta toromde maram asina police officer adusu mahaki mamangda leiriba yumasigi manungda chensan kirami sathiraba Scarecrow adusu police officer adu hatnabagi damakta mahaki matungda tanakirami hak leiraba matungdadi mapanda lehauba satrasing aduna yumadugi manungdagi officer aduna kanna larokibagi makhon adu tarami masina takningnebadi police officer aduna Scarecrow adusu hatokre haibani madudagi makhoi myam aduna asumno oina khanarami hojikti police officer asina porokliba car asi sinaduna aikhoi mafam asidagi nathokjuna chenkharasi adubu matang asida makhoigi laibak thiba hairagadi police officer asigi car asigi sodu officer adugi pocket oina yaukirami madudagi makhoi myam adu yamna kina yum adugi manungda police officer adugi pocket yauriba sodu lawba changaami aduga makhoi myam aduna yamna kana honaduna police officer adugi pocket yauriba sodu lawthokami anja asida yum asigi kagi phaglang adu Scarecrow aduna thugaiduna Christian gi mamai aduna pairaami hojikti Scarecrow gi masa marengtana thallaba ugi makhut aduna Christian gi mamai adu pulap jomsan kirami masidigi kannabagi damakta makhoi myam adugi maraktagi nupa amana shotgun ma paiduna Scarecrow sida kapsalami mahangna adumna kapa tarabasu Scarecrow adudi karimta toromde adudagi Scarecrow aduna sarokpana maram oraga Scarecrow aduna nupa adu mafam asida hatokhirami masigi matungda hojik makhoi manga mafam asida hingduna lehorami madudagi makhoi manga adu makhoigi mathwai adu hingjanabagi damakta room adudagi yamna kana centeroktuna police officer aduna khamamba car adugi manungda chensan kirami aduga makhoi manga aduna car adugi start adu ngakatuna mafam asigi mathwai hingnaba yamna kana car adu thoduna chatkirami adubu yamna ngaklibadi makhoina thorokliba gari adugi mamangda sathiraba Scarecrow adu leptuna amuk leirami edinasu makhoigi gari asigi mamangda lepliba Scarecrow asi mahaki car aduna yamna kana thomtatami maram asina Scarecrow adu car adugi makhada changkirami aduga makhoigi car asisu mafam asida umada sujanduna accident thokami hujik makhoigi car adu accident thokpana maram oraga car adugi thaugi tanki adu loina kairaga juraga leirami anja asida ADD gari accident aduna maram oraga mahaki masa adu yamna thina soami Christian na mahaki furit adu lokthokduna ADG masadagi thorokliba mayam adu phanabagi damakta mention birami mahakta sunatana eransu mahakna liliba furit adu lokthokduna ADG masadagi thorokliba adu khaknabagi damakta furit aduna asokpa adu mention birami sengba makidi makhoina Scarecrow adu gari aduna thomba matamda sikraina khankibani adubu Scarecrow adudi gari makha adudagi amuk thoroktuna Christian gi nakanda mula ame makhoina karigumba Scarecrow sigi mafamdagi nathokduna chatkige haiba tarabadi makhoina hojik porkhiba car asi langthomduna chenkhiba tabani dubu car asigi manungdadi AD adudi soktuna leiribani madudagi AD na mahaki thawai adu kathokduna atai makhoigi mamanaba sing asi kanbirage haina khalami maram asina mahaki atopa marup sing adu mafam asidagi yamna kana chelan khirami dudagi AD na yamna kana honaduna makhoigi accident thoklaba car adu Scarecrow adugi manakta inchalami jasida Scarecrow adusu car adugi nakanda thoroktuna AD sibu phanaba yamna kana honarami AD su mahaki masa asokpa aduga loinana gari adugi makhada yamna wana setuna kumaami aduga mahaki makhut aduda lighter makhet ama puturoktuna maikhet adu chukhalami masina gari asidagi hanadagi yuduna tariba thau mayam asina maram oraga mafam asida mai yamna sauna sakhalami aduga mafam asida yamna akan momongda pokhaira ami gari asi pokhaira pana maram oraga ADG thawai adusu mafam asida mangami aduga Scarecrow dudi mafam asida hingibra natraga sikarba haiba dudi aikhoida khangande somdana bet adu lambi tuda yamna kana selakpa matamda mahaki masadu yamna pakhatpa amadi akiba kyama pomi makhoi sing adu makhoigi mathwai du hingaurabadi haiduna makhoigi mamai adu phawa maningda leithoktabida adum chenkirami asidas natna makhoigi lakminaba mioi sing adu makhoigi matung inarak natraga inaraktribra haiba adu phawa makhoi khangamde makhoi sing asi ngahak chelaba matungda eran adu warakpadagi mafam amada pothanaba toromi adudigi makhoi sing aduna mafam asigi akoiba sida binocular sirinaduna yengami sida arapada yum ama leiba adu makhoina urami yum adugi manakta makhoi sing adu sesenduna yum adugi thong thinduna makhoigi thawai adu kanjanabagi damakta honazarami adubu yum adugi manungdagi di kanagumba matana karimta khumamde
ꯉꯝꯗꯦ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯌꯨꯝ ꯃꯅꯨꯡꯗ ꯌꯦꯡꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇꯦꯂꯤꯐꯣꯟ ꯂꯩꯕ ꯑꯗꯨ ꯃꯈꯣꯏꯅ ꯎꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯈ꯭ꯔꯤꯁꯇꯤꯌꯟꯅ ꯌꯨꯝ ꯑꯁꯤꯒꯤ ꯊꯣꯡ ꯑꯁꯤ ꯊꯨꯒꯥꯏꯗꯨꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏ ꯆꯪꯉꯛꯑꯝꯃꯤ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯁꯤꯒꯤ ꯊꯣꯡ ꯊꯨꯒꯥꯏꯕꯒꯤ ꯃꯈꯣꯟ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯌꯨꯝꯕꯨ ꯑꯍꯜ ꯑꯃ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯊꯣꯔꯛꯑꯝꯃꯤ ꯑꯗꯨꯒ ꯌꯨꯝꯕꯨ ꯑꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯑꯍꯜ ꯑꯗꯨꯗ ꯃꯈꯣꯏꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯐꯖꯅ ꯋꯥꯔꯤ ꯂꯤꯔꯝꯃꯤ ꯃꯈꯣꯏꯁꯤꯡꯁꯦ ꯃꯅꯥꯛ ꯅꯛꯄ ꯂꯧꯕꯨꯛ ꯑꯗꯨꯗꯒꯤ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯅꯥꯟꯊꯣꯛꯇꯨꯅ ꯂꯥꯛꯄꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ ꯈ꯭ꯔꯤꯁꯇꯤꯌꯟꯅ ꯑꯍꯟ ꯅꯨꯄꯥ ꯑꯗꯨꯗ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯧꯕꯨꯛ ꯑꯗꯨ ꯑꯩꯈꯣꯏꯒꯤꯅꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯈ꯭ꯔꯤꯁꯇꯤꯌꯟꯅ ꯑꯍꯟ ꯅꯨꯄꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯃꯃꯤꯡꯁꯨ ꯇꯥꯛꯑꯝꯃꯤ ꯃꯄꯥꯒꯤ ꯃꯃꯤꯡ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯁꯤꯕꯨ ꯑꯍꯟ ꯅꯨꯄꯥ ꯑꯁꯤꯅ ꯃꯁꯛ ꯈꯪꯉꯛꯑꯝꯃꯤ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯤꯌꯟꯅ ꯑꯍꯟ ꯅꯨꯄꯥ ꯑꯗꯨꯗ ꯃꯈꯣꯏꯗ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯁ꯭ꯀꯦꯔꯀ꯭ꯔꯣ ꯑꯗꯨꯅ ꯇꯥꯟꯅꯔꯛꯄꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯇꯝꯃꯝꯃꯤ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯍꯥꯠꯇꯣꯛꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯂꯦꯝꯍꯧꯔꯤꯕ ꯑꯩꯈꯣꯏ ꯑꯃ ꯑꯅꯤꯁꯦ ꯈꯛꯇꯪ ꯉꯥꯏꯍꯧꯔꯕꯅꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯍꯥꯏꯕ ꯋꯥ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯑꯍꯟ ꯅꯨꯄꯥ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯝꯃꯤ ꯃꯁꯤꯗ ꯑꯍꯟ ꯅꯨꯄꯥ ꯑꯗꯨꯅ ꯈ꯭ꯔꯤꯁꯇꯤꯌꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯐꯠꯇ꯭ꯔꯕ ꯗꯤꯃꯟ ꯀ꯭ꯔꯦꯆꯔ ꯁ꯭ꯀꯦꯔꯀ꯭ꯔꯣ ꯑꯗꯨꯅ ꯇꯥꯟꯅꯔꯛꯂꯤꯕ ꯑꯁꯤ ꯅꯈꯣꯏ ꯃꯌꯥꯝꯗ ꯅꯠꯇꯦ ꯅꯉꯣꯟꯗꯅꯤ ꯃꯍꯥꯛꯅ ꯍꯥꯠꯄ ꯄꯥꯝꯂꯤꯕ ꯑꯁꯤ ꯅꯍꯥꯛꯄꯨꯅꯤ ꯑꯗꯨꯒ ꯑꯍꯟ ꯅꯨꯄꯥ ꯑꯗꯨꯅ ꯋꯥꯔꯤ ꯑꯃ ꯂꯤꯔꯛꯑꯝꯃꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ 100ꯒꯤ ꯃꯃꯥꯡꯗ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯁ꯭ꯀꯦꯔꯀ꯭ꯔꯣ ꯑꯁꯤꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯃꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯅꯈꯣꯏꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯂꯛꯂꯤꯕꯅꯤ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯤꯡ ꯑꯁꯤꯕꯨꯁꯨ ꯃꯍꯥꯛꯅ ꯍꯥꯠꯄ ꯄꯥꯝꯂꯤꯕꯅꯤ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯉꯁꯤꯗꯒꯤꯅ ꯆꯍꯤ 100ꯒꯤ ꯃꯇꯨꯡ ꯑꯁꯤꯗ ꯃꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯕ ꯑꯗꯨꯁꯨ ꯀꯅꯥꯝꯇꯅ ꯈꯪꯗꯦ ꯑꯗꯨꯒ ꯑꯩꯅ ꯁ꯭ꯀꯦꯔꯀ꯭ꯔꯣ ꯑꯁꯤꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯄꯥꯝꯕꯩ ꯀꯌꯥ ꯑꯃ ꯊꯤꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯍꯥꯛꯄꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯡ ꯑꯗꯨ ꯑꯔꯦꯝꯕ ꯂꯣꯏꯅ ꯇꯥꯏ ꯃꯔꯝ ꯑꯁꯤꯅ ꯅꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯁ꯭ꯀꯦꯔꯀ꯭ꯔꯣ ꯑꯗꯨꯕꯨ ꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯃꯛꯄꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯐ꯭ꯔꯤ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯃꯨꯛꯀꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁ꯭ꯀꯦꯔꯀ꯭ꯔꯣꯒꯤ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯄꯥꯡꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯁ꯭ꯀꯦꯔꯀ꯭ꯔꯣꯒꯤ ꯌꯥꯝꯅ ꯀꯤꯔꯕ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯥꯔꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯂꯩꯅꯈꯤ ꯑꯗꯨꯒ ꯑꯁꯨꯛ ꯁꯥꯊꯤꯔꯕ ꯁ꯭ꯀꯦꯔꯀ꯭ꯔꯣ ꯑꯁꯤꯅ ꯉꯁꯤꯗꯒꯤꯅ ꯆꯍꯤ 100ꯒꯤ ꯃꯇꯨꯡ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤꯁꯨ ꯀꯅꯥꯝꯇꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯋꯥꯔꯤ ꯃꯌꯥꯝ ꯑꯁꯤ ꯂꯤꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯄꯨꯂꯤꯁꯇ ꯀꯣꯜ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯇꯦꯂꯤꯐꯣꯟ ꯑꯗꯨꯁꯨ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯌꯥꯗꯕꯤꯗ ꯂꯩꯔꯝꯃꯤ ꯁꯣꯝꯗ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯌꯨꯝꯒꯤ ꯃꯄꯥꯟ ꯊꯪꯕ ꯖꯒꯥꯗꯅ ꯍꯨꯏ ꯀꯌꯥ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯕꯒꯤ ꯃꯈꯣꯟ ꯀꯌꯥ ꯑꯃ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏꯒꯤ ꯃꯁꯛ ꯃꯑꯣꯡ ꯑꯣꯏꯕ ꯄꯣꯠꯁꯛ ꯑꯃꯁꯨ ꯂꯩꯕꯒꯨꯝ ꯇꯧꯏ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯑꯍꯜ ꯅꯨꯄꯥ ꯑꯁꯤꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯊꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏꯁꯤꯡ ꯑꯁꯤꯅ ꯈ꯭ꯔꯤꯁꯇꯤꯌꯟꯒ ꯂꯣꯏꯅꯅ ꯆꯠꯄ ꯇꯥꯔꯕꯗꯤ ꯅꯈꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯑꯗꯨꯝ ꯁꯤꯔꯒꯅꯤ ꯃꯍꯥꯛꯅ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯍꯜ ꯅꯨꯄꯥ ꯑꯗꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯄ ꯑꯣꯏꯔꯝꯃꯤ ꯍꯧꯖꯤꯛ ꯑꯍꯜ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯈꯣꯡꯂꯤꯕ ꯍꯨꯏ ꯑꯗꯨ ꯈꯣꯡꯗꯅꯕ ꯍꯥꯏꯗꯨꯅ ꯊꯦꯝꯖꯅꯕ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯑꯍꯜ ꯅꯨꯄꯥ ꯑꯁꯤꯅ ꯃꯇꯥꯡ ꯑꯁꯤꯗ ꯈꯪꯉꯝꯃꯤ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯍꯦꯛꯇꯅ ꯊꯣꯛꯄ ꯇꯥꯔꯕꯗꯤ ꯃꯤꯑꯣꯏ ꯑꯗꯨ ꯁꯣꯏꯗꯅꯃꯛꯀꯤ ꯁꯤꯒꯅꯤ ꯇꯟꯖꯥ ꯑꯁꯤꯗ ꯑꯍꯜ ꯅꯨꯄꯥ ꯑꯁꯤꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯁꯤꯗ ꯍꯥꯏꯕꯗꯤ ꯂꯩꯕꯥꯛ ꯑꯗꯨꯗꯒꯤ ꯁ꯭ꯀꯦꯔꯀ꯭ꯔꯣꯒꯤ ꯃꯔꯤ ꯃꯔꯥꯡ ꯃꯌꯥꯝ ꯑꯃ ꯊꯤꯟꯗꯣꯔꯛꯇꯨꯅ ꯑꯍꯜ ꯅꯨꯄꯥ ꯑꯁꯤꯁꯨ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯍꯧꯔꯤꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯅ ꯑꯍꯜ ꯅꯨꯄꯥ ꯑꯗꯨ ꯁꯤꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏ ꯌꯥꯝꯅ ꯀꯤꯖꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯍꯦꯟꯅ ꯀꯤꯕ ꯐꯥꯎꯔꯤꯕꯗꯤ ꯕꯦꯠ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅꯤ ꯑꯁꯤꯗ ꯈ꯭ꯔꯤꯁꯇꯤꯌꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯁ꯭ꯀꯦꯔꯀ꯭ꯔꯣ ꯑꯁꯤꯒ ꯊꯦꯡꯅꯕ ꯇꯥꯕꯅꯤ ꯃꯁꯤꯇꯅ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯑꯁꯤ ꯀꯟꯕ ꯉꯝꯒꯅꯤ ꯃꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯕ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯈ꯭ꯔꯤꯁꯇꯤꯌꯟꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤ ꯌꯥꯅꯤꯡꯉꯝꯗꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯕꯦꯠꯅ ꯃꯈꯨꯠꯇ ꯊꯥꯡ ꯁꯨꯔꯤ ꯑꯃ ꯄꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤꯔꯝꯃꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯑꯁꯤ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯍꯜ ꯅꯨꯄꯥ ꯑꯁꯤꯒꯤ ꯇ꯭ꯔꯦꯛꯇꯔ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯁ꯭ꯀꯦꯔꯀ꯭ꯔꯣ ꯑꯁꯤꯕꯨ ꯍꯥꯠꯅꯕ ꯇꯧꯔꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯅ ꯕꯦꯠꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯄꯒꯤ ꯃꯈꯣꯟ ꯑꯗꯨ ꯇꯥꯔꯝꯃꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯕꯦꯠꯄꯨ ꯀꯟꯅꯕꯒꯤꯗꯃꯛ ꯕꯦꯠꯀꯤ ꯃꯥꯏꯀꯩ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ ꯑꯗꯨꯕꯨ ꯕꯦꯠꯅ ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯝꯂꯤꯕ ꯑꯁꯤꯗꯤ ꯃꯈꯣꯏꯒꯤ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯤ ꯑꯃꯒꯤ ꯃꯉꯛꯁꯝꯗ ꯃꯍꯥꯛꯅ ꯊꯥꯡ ꯊꯝꯗꯨꯅ ꯅꯨꯄꯤ ꯑꯁꯤꯕꯨ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯑꯁꯤ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯗ꯭ꯔꯃꯥ ꯑꯃ ꯇꯧꯔꯤꯕꯅꯤ ꯑꯗꯨꯒ ꯕꯦꯠꯅ ꯍꯧꯖꯤꯛꯇꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯁꯤꯕꯨ ꯃꯄꯥꯟꯗ ꯀꯧꯊꯣꯛꯑꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯦꯠꯅ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯃꯉꯛꯁꯝ ꯑꯗꯨꯗ ꯊꯥꯡ ꯑꯗꯨ ꯊꯝꯃꯝꯃꯤ ꯃꯍꯥꯛꯅ ꯇꯞ ꯇꯧꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯃꯍꯥꯛꯄꯨ ꯀꯟꯕ ꯆꯪꯉꯛꯄ ꯇꯥꯔꯕꯗꯤ ꯑꯗꯨꯒ ꯑꯩꯒꯤ ꯄ꯭ꯂꯥꯟ ꯑꯁꯤꯕꯨ ꯊꯨꯒꯥꯏꯒꯦ ꯈꯟꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯠꯇꯣꯛꯀꯅꯤ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯁ꯭ꯀꯦꯔꯀ꯭ꯔꯣ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯧꯊꯣꯛꯑꯝꯃꯤ ꯁ꯭ꯀꯦꯔꯀ꯭ꯔꯣ ꯑꯗꯨꯁꯨ ꯕꯦꯠꯅ ꯑꯁꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯕꯒꯤ ꯃꯈꯣꯟ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯊꯣꯔꯛꯑꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯑꯦꯔꯟꯅ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯊꯋꯥꯏ ꯑꯁꯤ ꯀꯟꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯤ ꯑꯃ ꯄꯨꯊꯣꯔꯛꯑꯝꯃꯤ ꯊꯧꯔꯤ ꯑꯗꯨꯒꯤ ꯑꯇꯣꯞꯄ ꯃꯆꯤꯟ ꯑꯃꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯦꯆꯤꯟ ꯑꯃꯗ ꯂꯪꯁꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯆꯤꯟ ꯑꯃꯅ ꯁ꯭ꯀꯦꯔꯀ꯭ꯔꯣ ꯑꯗꯨꯒꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯃꯔꯦꯡꯁꯤꯡ ꯑꯗꯨꯗ ꯄꯥꯜꯍꯜꯂꯝꯃꯤ ꯈ꯭ꯔꯤꯁꯇꯤꯌꯟꯅꯁꯨ ꯃꯉꯣꯟꯗ ꯗꯞ ꯇꯧꯔꯤꯕ ꯕꯦꯠ ꯑꯗꯨꯒꯤ ꯊꯥꯡ ꯑꯗꯨ ꯃꯨꯟꯗꯨꯅ ꯕꯦꯠ ꯑꯁꯤꯕꯨ ꯃꯃꯥꯡꯗ ꯂꯪꯊꯣꯔꯛꯑꯝꯃꯤ
Hojikti Mapamasida Leba, Treasure Machine Aduga, Erana, Tori Adubu, Attest Oxenarami, Treasure Machine Aduna, Scarecrow Adubu, Tori Adugu Matinga Jinction Bahurami, Maramasina, Scarecrow Adu, Christine Manatiki, Yamna Lama Chintokirami, Adubu, Bet Haribanupi Dugi Makonga Duty, Scarecrow Duna Pai Duna Jana Kirami, Masing Matunda, Treasure Machine Aduna, Scarecrow Masasing Adubu, Masin Mases of Kaiduna, Loina to Gairami, Masit of Sunatana, Makoga Laminaba, Bet Haribanupi Dusu, Treasure Machine Sigmanunda, Chankiduna, Maki Masa Dusu, Masin Macheta, Mapamasida Sirami, Zikti, Makoina Kalami, Scarecrow si, Messin the Sinners of Kaigrabanina, Siram Lagani Haina, Adubu, Yamnang Libidi, Scarecrow Dudi, Hojik Pabuda Siram Dari, Ramasina, Hingoriba Makoyo Modu, Tawai Nabakitamakta, Mapamasidagi Mapanda Centora Ami, Nza Sida Erena, Bite Amaleba du Urami, Christina so Bite Atu Mahana Surami, Madudigi, Christina Madi, Eren Makoy and do Bite Adu Yangsen Chankirami, Nza Sidana, Somdana, Satiriba Scarecrow Dugi, Masamari Kayama Torokuna, Makogi Laminaba, Maria Haibanupi Dugi, Makon to the Tila Ami. Maria su Nabadigi, Mapamasida Yamnakana Laura Ami, Mariana Lawi Makona Sitaba Matamda, Christine Namadi, Eren Makoyani Dusu, Mariaki Manakta Sangami, Makoyanina, Yamnakana Honaduna, Mariaki Makong the Yeliba, Scarecrow Masamare Singadu, Mapamasidi Salan Kirami, Ujikti, Makoy Mapamasida, Makogi Tawaya Sibu Kanjanaba, Karigumbo Upaya Mataleramde. Scarecrow Dusu, Makogi Manakta, Yamna Naksala Ami, Zudugi, Christina Sukangami, Scarecrow Sina, Makogi Matunda, Adam Tana Duna Legani Hibasir, Maramasina, Scarecrow Wakanasi, Tadok Nabagidamakta, Christina Plana Masilami, Maramasina, Christina, Mapamasida Yaw Yamna Loiba, Frama Mandala Ami, Christina, Maki Makuta Dulentatuna, Makutagi E Mamato Alami, E Singaduna, Yaw Singadu Masada, Loina Teshalami, Aduga, Mapamasida Ladiba, Yaw Singadu, Makondagi Loina Tadokuna, Mapamasidi Chelan Kirami. Yausing adu masadachu Christian gi e du taibana maram orga Christian gi e manam adu Scarecrow du natapa matamda khawrang laba Scarecrow du chu Christian bu chaning badagi yausing adu matung doina inaduna chatkirami asumna Scarecrow duna yausing adu matungda maki wakan adu thaidokduna chatkringa gi matam aduda atopa nakan amaromdana hingauruba makhoi hum adu mathwa hingnabagi damakta mafam si thadokduna chatkirami Makoina sum laglaba matungda Maria dudi soklabadina Erena maki makhut adu samduna jangal gi maike tuda puduna lami madudigi Erena khalami hojikti aikoina yamna lamna laglabadina aikoigi sa singa si loina sep oirgani dubu makoina khaliba adugi ona tenebada mafam asida Scarecrow adu yamna tuna lami aduga Scarecrow aduna yamna tumba josai amabu Maria gi maike tuda langami Maria su josai aduna managana tuda lengba aduna maram oraga mafam asida sirami Maria da natana Eren su josai aduna Ami, Erena, Christinda, Josai Dubu, Yamna Tuna Satokna Bairami, Stenasu, Maria Amadi Erengi Managanda, Yung Liba Josai Esibu, Yamna Kana Satokna Bahonarami, Tanza Asida, Makogi Manakta, Tamtiriba Scarecrow to Lebamanu Digi Fawala Ami, Aduga, Makoy the attack to get Rami. Tangasida, Christina, Makoy the Yung Liba Jod Adu, Yamna Tuna Loktuna, Scarecrow to Gimang Samda Katapatigi, Scarecrow Gimang Adu Mapamas the Talami, Duga, Makoy any Mapamas taking Matwa Hinaba, some Selapomatamda, Turian Mapana Madi Yora Ami. Somdana, Mariagi body adu, Scarecrow aduna, Lebak Manu to the Chinchan Kirami, Somdasu, Erenamadi Christine Makoyanina, Yamna Sauroba, Amanba Zahasama Butenarami, Zahasachi Ubomatamda, Zahasachi Matindigi, Makoyani, Matian Kradi Pangagani Hana Kalami, Matigi Makoyanina, Zahasachi Manunda, Karikari Legi Haiduna, Chekto Wasangami, and Zahasida, Zahasachi Manunda, Tamtira Scarecrow to Somuk Laktuna Lerami, Digi Erena. Scarecrow asibu mahakaloinana jahasa sigi makada isingda puthaduna chongthakirami masi uba matamda jahasa tugi mathak thangba jagada Christina du yamna kanna lauduna kappaga leirami Christian su mathwai nungaitana jahasa tugi manungda asum changa ami mahana sangpa matamda mahaki matungda kanagumba ma inarakpagi mong su tawrami maramasina jahasa sida thetpa singjang amabu mahangna lokthokduna pairami Singjang du paina mahangna yamna kina jahasa tugi makha thangba sarukta kumtharakpa matamdadi kanagumba mana yamna wana naheduna leibagi makhona du mahangna taraami Christina sum khonjena tugi maikeida thiduna lakpa matamdadi jahasa tugi makha thangba sarukta ngasai Scarecrow aduga taminakhiba Eren hariba nupa adu soktuna taraga leirami masida Christina Eren gi manakta chenjanduna Eren adu pamkhatpirami aduga Christina sumna hairami aina mafamasida liveboard adu soidanamaki poraktuna aina nahakpu kangani nahak karisu tawroye haiduna Eren asibu themjanbirami adubu matang asida ikhang khongduna Scarecrow adugi makhut aduna Eren gi thaba adu phauduna thintora Masi ubo matamda Christina dudi Eren gi manaktagi khara chenthokduna maki masadu yamna pakhana yamna kanna lauduna leirami hojikti mafam asida Eren adu su sirabanina Christina du mahangna pairakpa singjang adu khungkatuna mafam asidagi chenthokirami ga mahangna pairiba singjang aduna jahasa sigi jot asida yamna kanna tinduna mahangna sumna laurami
ꯍꯧꯖꯤꯛ ꯑꯩ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯀꯔꯤꯁꯨ ꯆꯦꯜꯂꯔꯣꯏ ꯑꯩ ꯁꯤꯗ ꯂꯩꯌꯦ ꯅꯍꯥꯛ ꯑꯩꯕꯨ ꯍꯥꯠꯂꯨ ꯂꯥꯎ ꯑꯁꯨꯝꯅ ꯂꯥꯎꯕ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯇꯝꯊꯤꯔꯕ ꯁ꯭ꯀꯦꯔꯀ꯭ꯔꯣ ꯑꯗꯨꯁꯨ ꯑꯦꯔꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯔꯛꯑꯝꯃꯤ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯤꯟꯅ ꯑꯁꯨꯝꯅ ꯑꯃꯨꯛꯀꯁꯨ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯑꯝꯃꯤ ꯅꯍꯥꯛꯅ ꯑꯩꯕꯨ ꯍꯥꯠꯄ ꯄꯥꯝꯂꯕꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯎ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯈ꯭ꯔꯤꯁꯇꯤꯟ ꯑꯗꯨ ꯌꯥꯁ ꯑꯁꯤꯒꯤ ꯃꯈꯥ ꯊꯪꯕ ꯖꯒꯥꯗ ꯀꯨꯝꯊꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨ ꯈꯪꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯁꯤꯡꯖꯪ ꯑꯗꯨꯅ ꯖꯍꯥꯖ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯊꯣꯝꯗꯨꯅꯁꯨ ꯃꯍꯥꯛ ꯑꯗꯨꯝ ꯆꯠꯈꯤꯔꯝꯃꯤ ꯁꯥꯊꯤꯔꯕ ꯁ꯭ꯀꯦꯔꯀ꯭ꯔꯣ ꯑꯗꯨꯁꯨ ꯈ꯭ꯔꯤꯁꯇꯤꯟꯒꯤ ꯃꯇꯨꯡꯗ ꯑꯗꯨꯝ ꯏꯟꯅꯗꯨꯅ ꯂꯥꯛꯑꯝꯃꯤ ꯈ꯭ꯔꯤꯁꯇꯤꯟꯅ ꯖꯍꯥꯖ ꯑꯁꯤꯒꯤ ꯃꯈꯥ ꯊꯪꯕ ꯖꯒꯥ ꯑꯁꯤꯗ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗꯗꯤ ꯖꯍꯥꯖ ꯑꯁꯤꯒꯤ ꯊꯥꯎꯒꯤ ꯇꯦꯡꯀꯤ ꯑꯗꯨ ꯃꯍꯥꯛꯅ ꯊꯨꯒꯥꯏꯔꯝꯃꯤ ꯑꯗꯨꯒ ꯁꯤꯡꯖꯪ ꯑꯁꯤꯅ ꯖꯣꯠ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯌꯩꯗꯨꯅ ꯃꯩ ꯊꯣꯛꯍꯜꯂꯝꯃꯤ ꯑꯗꯨꯒ ꯊꯥꯎꯁꯤꯡ ꯑꯗꯨ ꯃꯩ ꯆꯥꯛꯍꯜꯂꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯁ꯭ꯀꯦꯔꯀ꯭ꯔꯣ ꯑꯗꯨꯁꯨ ꯈ꯭ꯔꯤꯁꯇꯤꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯈ꯭ꯔꯤꯁꯇꯤꯟ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯑꯝꯃꯤ ꯈ꯭ꯔꯤꯁꯇꯤꯟꯁꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨ ꯀꯟꯖꯅꯕꯒꯤꯗꯃꯛꯇ ꯑꯔꯥꯞꯄꯗ ꯂꯩꯔꯤꯕ ꯖꯍꯥꯖ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯊꯣꯛꯈꯤꯅꯕ ꯀꯩꯔꯥꯛ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯀꯩꯔꯥꯛ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯈ꯭ꯔꯤꯁꯇꯤꯟꯅ ꯖꯍꯥꯖ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯊꯣꯛꯈꯤꯅꯕ ꯍꯥꯏꯗꯨꯅ ꯀꯩꯔꯥꯛ ꯑꯗꯨꯗ ꯀꯥꯈꯠꯂꯛꯄ ꯃꯇꯝꯗ ꯁ꯭ꯀꯦꯔꯀ꯭ꯔꯣ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯌꯥꯅꯔꯛꯑꯝꯃꯤ ꯈ꯭ꯔꯤꯁꯇꯤꯟꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯁ꯭ꯀꯦꯔꯀ꯭ꯔꯣ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨꯅ ꯀꯥꯎꯗꯨꯅ ꯖꯍꯥꯖ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯥꯗꯗꯨꯅ ꯊꯝꯃꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯀꯟꯖꯅꯕꯒꯤꯗꯃꯛꯇ ꯖꯍꯥꯖ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯑꯝꯃꯤ ꯑꯗꯨꯒ ꯁ꯭ꯀꯦꯔꯀ꯭ꯔꯣ ꯑꯗꯨꯗꯤ ꯊꯣꯔꯛꯄ ꯉꯝꯗꯅꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯖꯍꯥꯖꯀꯤ ꯃꯄꯥꯟꯗ ꯊꯣꯛꯅꯕꯒꯤ ꯊꯣꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯆꯦꯠꯅ ꯊꯤꯡꯖꯤꯟꯗꯨꯅ ꯊꯝꯃꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗꯗꯤ ꯉꯁꯥꯏ ꯖꯍꯥꯖ ꯑꯗꯨ ꯃꯩ ꯆꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯇꯤ ꯖꯍꯥꯖ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯅ ꯄꯣꯈꯥꯏꯔꯛꯑꯝꯃꯤ ꯈ꯭ꯔꯤꯁꯇꯤꯟꯁꯨ ꯑꯔꯥꯞꯄꯗꯒꯤ ꯖꯍꯥꯖ ꯑꯗꯨꯅ ꯄꯣꯈꯥꯏꯔꯤꯕ ꯑꯗꯨ ꯀꯞꯇꯨꯅ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯔꯦꯗꯤꯑꯣ ꯑꯗꯨꯗ ꯁꯤꯒꯅꯦꯜ ꯑꯃ ꯐꯪꯉꯛꯑꯝꯃꯤ ꯑꯗꯨꯒ ꯔꯦꯗꯤꯑꯣ ꯑꯗꯨꯗ ꯁꯨꯝꯅ ꯂꯥꯎꯔꯛꯑꯝꯃꯤ ꯁ꯭ꯀꯦꯔꯀ꯭ꯔꯣꯒꯤ ꯐꯦꯁꯇꯤꯚꯦꯜ ꯑꯗꯨ ꯉꯁꯤꯅꯤ ꯃꯔꯝ ꯑꯁꯤꯅ ꯁ꯭ꯀꯦꯔꯀ꯭ꯔꯣꯒꯤ ꯐꯦꯁꯇꯤꯚꯦꯜ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯡꯊꯣꯛꯂꯒꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯁ꯭ꯀꯦꯔꯀ꯭ꯔꯣ ꯑꯗꯨ ꯖꯍꯥꯖ ꯑꯗꯨ ꯄꯣꯈꯥꯏꯕ ꯃꯇꯝꯗ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯗꯕ꯭ꯔꯥ ꯍꯥꯏꯕ ꯑꯗꯨ ꯑꯩꯈꯣꯏꯗ ꯈꯪꯍꯟꯗꯦ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯁꯤ ꯎꯠꯂꯕ ꯃꯇꯨꯡꯗ ꯐꯖꯔꯕ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯉꯁꯤꯒꯤ ꯑꯩꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯀꯥꯏꯅꯔꯁꯤ